ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯗ ꯂꯥꯟꯊꯣꯛꯆꯈ꯭ꯔꯕ ꯑꯩꯒꯤ ꯁꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 5ꯁꯨꯕ ꯑꯔꯣꯏꯕ ꯏꯄꯤꯁꯣꯗ ꯑꯣꯏꯖꯒꯅꯤ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯨꯕꯅ ꯂꯦꯞꯆꯔꯨꯔꯦ, ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤ꯫ ꯉꯁꯤ ꯌꯥꯎꯁꯪ ꯊꯥꯅꯁꯨ ꯂꯥꯛꯄꯗ ꯃꯌꯥꯝꯗ ꯌꯥꯏꯐ ꯊꯧꯖꯥꯜꯁꯨ ꯄꯤꯖꯔꯤ ꯑꯃꯗꯤ ꯌꯥꯎꯁꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯝꯒꯤꯗꯃꯛ ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯒꯤ ꯁꯣꯅꯤꯌꯥ꯫ ꯁꯣꯏꯗꯅ ꯂꯥꯛꯂꯗꯕꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯁꯣꯅꯤꯌꯥꯗꯣ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯆꯕ ꯂꯝꯇꯥ ꯌꯥꯎꯁꯪ, ꯂꯩꯁꯥ ꯄꯥꯈꯪ ꯀꯌꯥꯒꯤꯅ ꯅꯨꯡꯉꯣꯟ ꯊꯥꯅꯤ꯫ ꯁꯣꯅꯤꯌꯥ ꯍꯦꯟꯅ ꯃꯥꯒꯤ ꯗꯥꯍꯦꯟꯕꯨ ꯎꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯏ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯩꯁꯥ ꯄꯥꯈꯪ ꯀꯌꯥꯅ ꯄꯤꯌꯔ ꯂꯩꯍꯧꯔꯤꯕꯗꯣ ꯃꯍꯥꯛꯁꯨ ꯄꯥꯝꯖꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯆꯦꯡꯂꯧ ꯍꯦꯟꯕꯁꯨ ꯀꯔꯤꯒꯤꯗꯤ ꯄꯥꯝꯂꯣꯏ, ꯃꯇꯥꯡ ꯃꯇꯝ ꯀꯟꯗꯤꯁꯟ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯆꯦꯡꯂꯧ ꯍꯦꯟꯕ ꯐꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯂꯦꯞꯇꯦ꯫ ꯆꯦꯡꯂꯧ ꯍꯦꯟꯕꯅ ꯃꯈꯥ ꯇꯥꯔꯛꯏ, ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯁꯦ ꯈꯥꯡꯕ ꯋꯥꯏ, ꯄꯨꯟꯁꯤꯕꯨ ꯇꯠꯇꯅ ꯆꯩꯅꯥ ꯄꯤꯔꯤ꯫ ꯈꯪꯗ꯭ꯔꯦꯗ ꯁꯣꯅꯤꯌꯥ, ꯍꯤꯡꯂꯤꯅꯦ ꯇꯧꯔꯤꯁꯦ, ꯆꯔꯛ ꯆꯍꯤꯡꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯗꯥꯍꯦꯟ, ꯅꯪꯁꯦ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯍꯦꯟꯕꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯈꯪꯉꯝꯗꯕ ꯑꯋꯥꯕ ꯑꯃꯅ ꯇꯠꯇꯅ ꯑꯣꯠꯂꯤꯕꯅꯤ ꯑꯩꯁꯦ꯫ ꯑꯋꯥꯕꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯆꯅꯕꯅꯤ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯀꯗꯧꯔꯤꯕꯁꯦ꯫ ꯆꯦꯡꯂꯧ ꯍꯦꯟꯕꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯁꯣꯅꯤꯌꯥ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ ꯐꯥꯎꯖꯔꯝꯃꯤ, ꯃꯥꯒꯤ ꯗꯥꯍꯦꯟꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯂꯒꯅꯤ ꯈꯟꯖꯕꯗ꯫ ꯆꯦꯡꯂꯧ ꯍꯦꯟꯕꯅ ꯁꯥꯔꯤꯕ ꯃꯊꯥꯗꯣ ꯁꯣꯅꯤꯌꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯒ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯗꯥꯍꯦꯟ, ꯅꯨꯃꯤꯠꯇꯨꯃꯛꯅꯤ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯏꯖꯔꯛꯂꯤꯕ꯫ ꯗꯥꯍꯦꯟ, ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ, ꯅꯨꯃꯤꯠꯇꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦꯀꯣ ꯗꯥꯍꯦꯟ꯫ ꯁꯣꯝꯗꯗꯤ ꯆꯦꯡꯂꯧ ꯍꯦꯟꯕ ꯅꯨꯃꯤꯠꯇꯨ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯀꯣꯛꯊꯛꯇ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯒꯠꯄꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯁꯣꯅꯤꯌꯥꯅꯗꯤ ꯅꯨꯃꯤꯠꯇꯨꯕꯨ ꯉꯥꯏꯖꯕꯒꯤ ꯑꯋꯥꯕ, ꯊꯃꯣꯏ ꯑꯅꯤ ꯄꯦꯟꯖꯔꯒꯅꯤ ꯈꯜꯂꯨꯕꯗꯁꯨ ꯑꯃꯨꯛ ꯍꯔꯥꯎꯖꯩ ꯁꯣꯅꯤꯌꯥꯗꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯣꯅꯤꯌꯥꯒꯤ ꯃꯆꯦ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯁꯣꯅꯤꯌꯥ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯗꯥꯍꯦꯟ, ꯆꯤꯆꯦ ꯂꯥꯛꯑꯦ, ꯊꯝꯃꯒꯦ꯫ ꯐꯣꯟꯗꯣ ꯑꯁꯨꯝꯅ ꯊꯝꯅꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯁꯣꯅꯤꯌꯥꯅ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯃꯆꯦꯅꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕꯅꯤ, ꯃꯆꯦꯗꯣ ꯈꯪꯁꯤꯟꯅꯗꯦ꯫ ꯇꯧꯕꯕꯨꯗꯤ ꯁꯣꯅꯤꯌꯥ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯦꯒꯤ ꯃꯃꯥꯡꯗ ꯃꯅꯤꯡ ꯇꯝꯖꯕꯗꯤ ꯏꯀꯥꯏꯖꯩ꯫ ꯑꯗꯨꯒ ꯃꯆꯦꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯥꯎꯕꯤ, ꯀꯅꯥꯅꯣꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯆꯤꯆꯦ, ꯏꯃꯥꯟꯅꯕꯤꯅꯦ꯫ ꯃꯆꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏꯗ, ꯅꯆꯦ ꯑꯩꯈꯣꯏꯁꯨ ꯃꯇꯝꯗꯣ ꯀꯥꯜꯂꯛꯇꯤꯌꯦ, ꯈꯪꯉꯤꯀꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯅꯔꯛꯏ꯫ ꯁꯣꯅꯤꯌꯥꯅ ꯈꯨꯝꯂꯛꯏ, ꯑꯁ, ꯑꯩꯈꯣꯏ ꯆꯦꯁꯤꯃ, ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯅ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯣꯅꯤꯌꯥ ꯃꯇꯣꯝꯇ ꯁꯣꯟꯖꯩ, ꯑꯁ, ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯨ ꯑꯩꯈꯣꯏ ꯆꯦ ꯂꯣꯏꯅ ꯇꯥꯈ꯭ꯔꯖꯥꯠꯂꯣ? ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ꯫ ꯈꯨꯠ ꯊꯦꯛꯇꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯈꯤꯕ ꯃꯥꯒꯤ ꯗꯥꯍꯦꯟꯅ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯨꯅꯤ ꯉꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯁꯣꯅꯤꯌꯥ, ꯑꯗꯨꯒ ꯃꯆꯦꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯌꯥꯒꯤ ꯍꯩ ꯂꯩ ꯃꯌꯥꯝꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯍꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯎꯆꯦꯛ ꯑꯅꯤ ꯇꯣꯡꯂꯗꯨꯅ ꯃꯁꯥꯒꯤ ꯍꯛꯀꯟꯗ ꯇꯥꯟꯅꯗꯨꯅ ꯂꯥꯛꯅꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯎꯆꯦꯛ ꯈꯔꯁꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯇꯣꯡꯂꯔꯤ꯫ ꯃꯆꯤꯟ ꯑꯃꯨꯛ ꯊꯦꯡꯅꯩ ꯎꯆꯦꯛꯁꯤꯡꯗꯣ, ꯃꯈꯣꯏꯒꯤ ꯃꯇꯧꯁꯤꯡꯗꯨ ꯌꯦꯡꯂꯒ ꯁꯣꯟꯖꯩ ꯁꯣꯅꯤꯌꯥꯗꯣ꯫
ꯂꯩꯇꯥ ꯆꯤꯛꯂꯥꯁꯥ ꯀꯔꯤꯅ ꯄꯥꯎ ꯇꯝꯅꯔꯤꯕꯅꯣ? ꯅꯠꯇ꯭ꯔꯒꯅ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯃꯄꯥꯎꯕꯨ ꯄꯨꯔꯛꯄꯔꯥ? ꯁꯣꯅꯤꯌꯥꯒꯤ ꯊꯃꯣꯏ ꯂꯩꯇꯥꯗꯤ ꯇꯅꯤꯛ ꯇꯅꯤꯛꯏ꯫ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯏꯊꯤꯜ ꯑꯃꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯏꯅꯧ ꯅꯧꯍꯜꯂꯤ꯫ ꯄꯣꯔꯥꯎ ꯄꯥꯟꯕꯤꯗꯨꯗ ꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯨ ꯆꯨꯞꯂꯤ ꯈꯣꯏꯅꯤꯡꯁꯤꯡꯗꯣ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ, ꯄꯨꯛꯅꯤꯡꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯅ ꯆꯣꯜꯂꯦ ꯅꯥꯀꯨꯝ ꯊꯟꯅ ꯂꯥꯛꯄꯗ꯫ ꯍꯩꯅꯔꯨꯕ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯂꯥꯛꯏꯗꯣ ꯕꯁꯟꯇ ꯅꯪꯗꯤ ꯀꯨꯃꯣꯟ ꯈꯨꯗꯤꯡ꯫ ꯈꯪꯗ꯭ꯔꯦꯗ, ꯃꯇꯣꯝꯇ ꯑꯃꯨꯛ ꯁꯥꯎꯔꯤ꯫ ꯗꯥꯍꯦꯟꯕꯨ ꯍꯦꯛ ꯈꯪꯅꯈꯤꯕ ꯆꯍꯤꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯍꯤ 3ꯁꯦ ꯀꯌꯥꯗ ꯅꯛꯅ ꯂꯥꯞꯅ ꯇꯝꯅꯍꯜꯂꯤꯕ? ꯍꯦ ꯀꯣꯔꯣꯅꯥ ꯍꯤꯡꯆꯥꯕꯤ, ꯅꯪꯁꯦ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯀꯔꯤꯒꯨꯝꯕ ꯀꯣꯔꯣꯅꯥ ꯅꯪꯅ ꯌꯦꯠꯄꯤꯔꯝꯗ꯭ꯔꯕ ꯀꯅꯥꯅ ꯈꯪꯒꯅꯤ? ꯄꯥꯝꯃꯨꯕ ꯃꯍꯥꯛꯀ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯝꯕꯁꯨ꯫ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯖꯔꯒꯦ, ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯅ ꯈꯥꯡꯖꯈꯤꯕ ꯑꯋꯥꯕ ꯄꯨꯝꯕꯗꯣ ꯇꯥꯏꯕꯪ ꯃꯄꯨ ꯅꯪꯅꯗꯤ ꯎꯔꯝꯒꯅꯤꯗꯣ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯗꯥꯍꯦꯟꯕꯨ ꯎꯖꯅꯤꯡꯕ, ꯏꯈꯧ ꯂꯥꯡꯕ ꯍꯧꯒꯪꯅꯔꯕ ꯊꯃꯣꯏꯒꯤ ꯂꯥꯡꯇꯛꯅꯕꯁꯦ ꯀꯣꯛꯍꯟꯕꯤꯔꯣ꯫ ꯑꯁꯣꯝꯗꯅ ꯆꯤꯡꯂꯧ ꯅꯣꯡꯉꯥꯜꯂꯕꯁꯨ ꯍꯧꯒꯠꯅꯤꯡꯗꯦ, ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯦ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯟꯖꯩ, ꯁꯣꯅꯤꯌꯥ, ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯈꯪꯗꯕꯅ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅ ꯌꯦꯡꯅ ꯉꯥꯏꯔꯝꯒꯅꯤ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ꯫ ꯁꯣꯅꯤꯌꯥ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯁꯣꯏꯗꯅ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯃꯗꯤ ꯇꯧꯅꯤꯡꯈꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯧ ꯍꯦꯟꯕꯒꯤ ꯋꯥꯈꯜ ꯃꯔꯛ ꯊꯠꯇꯨꯅ ꯃꯃꯥꯟꯅꯕ ꯗꯣꯟꯅ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯗꯣꯟꯅ ꯐꯝꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯁ ꯏꯕꯣ, ꯅꯪ ꯌꯥꯔꯣꯏ, ꯄꯠꯇ꯭ꯔꯤꯕꯣ ꯅꯅꯪꯒꯟꯗꯨꯕꯨ? ꯍꯧꯒꯠꯂꯣ, ꯉꯁꯤꯗꯤ ꯅꯩꯔꯗꯕꯅꯤ, ꯌꯥꯎꯁꯪ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ ꯀꯩꯅꯣ꯫ ꯍꯧꯒꯠꯂꯣ, ꯌꯥꯔꯣꯏ ꯃꯤ ꯅꯪꯕꯣ꯫ ꯆꯤꯡꯂꯧꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯃꯃꯥꯟꯅꯕ ꯗꯣꯟꯅ ꯍꯨꯏꯜ ꯆꯤꯌꯔꯗꯨ ꯐꯝꯃꯥꯡꯗꯨꯗ ꯏꯟꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯂꯧꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯆꯤꯡꯂꯧ ꯍꯦꯟꯕꯅ ꯃꯃꯥꯟꯅꯕ ꯗꯣꯟꯕꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯜꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯑꯌꯨꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯃꯃꯥꯟꯅꯕ ꯗꯣꯟꯅ ꯍꯥꯏꯔꯛꯏ, ꯀꯥꯏꯗ ꯆꯠꯁꯤꯕ? ꯅꯠꯇ꯭ꯔꯒꯅ ꯃꯆꯥ ꯑꯃ ꯄꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯆꯤꯡꯂꯧꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯔꯨꯗꯤ ꯑꯗꯨꯅꯤ꯫ ꯗꯣꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯏꯇꯩꯃ ꯂꯩꯍꯥꯎꯈꯣꯏꯗ ꯆꯠꯂꯁꯤ, ꯆꯪꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯆꯤꯡꯂꯧꯅ ꯍꯥꯏꯔꯛꯏ, ꯌꯥꯏꯅꯦ, ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯦ, ꯅꯍꯥꯟꯃꯨꯛ ꯆꯪꯂꯝꯕꯗꯒꯤ ꯇꯧꯗ꯭ꯔꯤ ꯑꯝꯇ꯫ ꯗꯣꯟꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯑꯩꯁꯨ ꯇꯧꯗ꯭ꯔꯤ, ꯉꯁꯤꯗꯤ ꯅꯩꯊꯔꯗꯧꯅꯤ꯫ ꯆꯤꯡꯂꯧꯅ ꯈꯨꯝꯂꯛꯏ, ꯑꯩꯁꯨ ꯈꯜꯂꯤꯅꯤ, ꯀꯨꯏꯔꯦ ꯅꯩꯔꯛꯇꯕ꯫ ꯑꯗꯣ ꯗꯣꯟ, ꯈꯣꯡꯖꯣꯝ ꯌꯧꯗꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯑꯃꯗꯣ ꯑꯗꯨꯅ ꯂꯥꯛꯇ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯌꯦ꯫ ꯗꯣꯟꯅ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯛꯏ, ꯁꯕꯥꯁ, ꯊꯥꯖꯗꯕ ꯀꯣꯝꯗꯁꯨ ꯉꯥ ꯂꯩ ꯍꯥꯏꯕꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯤꯗꯤ꯫ ꯆꯤꯡꯂꯧꯅ ꯈꯨꯝꯂꯛꯏ, ꯈꯪꯗꯦꯗ ꯗꯣꯟ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯍꯥꯎꯒꯤ ꯄꯦꯟꯗꯔ ꯃꯄꯥ ꯌꯧꯔꯛꯏ꯫ ꯗꯣꯟ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯄꯦꯛ ꯑꯃꯒꯤ ꯃꯪꯂꯥꯟꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯄꯗꯨꯗ ꯂꯩꯍꯥꯎꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯎ ꯑꯅꯤꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗ꯫ ꯗꯣꯟꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯏꯇꯩꯃ, ꯑꯗꯣ ꯆꯥꯕ ꯌꯥꯕ ꯈꯤꯇꯪ ꯄꯨꯊꯣꯛꯄꯤꯔꯛꯑꯣ꯫ ꯂꯩꯍꯥꯎꯅ ꯈꯨꯝꯂꯛꯏ, ꯍꯣꯏ, ꯂꯩꯔꯝꯃꯣ ꯄꯨꯊꯣꯛꯂꯛꯑꯒꯦ꯫
ꯑꯁꯨꯝꯅ ꯆꯤꯡꯂꯧ ꯑꯃꯗꯤ ꯗꯣꯟ ꯈꯔ ꯇꯧꯔꯗꯨꯅ ꯈꯣꯡꯖꯣꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯏ꯫ ꯈꯔ ꯄꯥꯏꯔꯨꯕꯒꯤ ꯀꯤꯛ ꯀꯥꯎꯕ ꯈꯔ ꯍꯧꯔꯛꯏ꯫ ꯔꯥꯒ ꯑꯃꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯦ꯫ ꯒ꯭ꯂꯥꯁ ꯃꯁꯤꯡ ꯃꯥꯟꯅꯈꯤꯕꯅꯔꯥ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯝ ꯃꯥꯟꯅꯅ ꯎꯏ ꯃꯈꯣꯏ ꯑꯅꯤꯗꯣ꯫ ꯒꯥꯔꯤ ꯊꯧꯅ ꯗꯣꯟꯅ ꯍꯥꯏꯔꯛꯏ, ꯆꯤꯡꯂꯧ ꯍꯦꯟꯕ, ꯀꯔꯝꯅ ꯈꯪꯅꯔꯨꯔꯤꯅꯣ ꯅꯨꯄꯤꯗꯨꯕꯣ? ꯆꯤꯡꯂꯧꯅ ꯈꯨꯝꯂꯛꯏ, ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯆꯥꯔꯠꯇ ꯁꯨꯝ ꯈꯪꯅꯔꯛꯄꯅꯤꯗ꯫ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯈꯪꯅꯔꯦ꯫ ꯁꯛꯇꯤ ꯑꯝꯇ ꯎꯅꯗ꯭ꯔꯤ, ꯑꯗꯨꯅꯅꯦ ꯃꯥꯅ ꯀꯧꯔꯛꯏꯁꯦ꯫ ꯗꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯣ, ꯑꯗꯨꯝꯕ ꯑꯃ ꯂꯩꯕ꯭ꯔꯥ? ꯑꯗꯣ ꯅꯨꯄꯤꯗꯨꯕꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦ? ꯍꯥꯏꯗꯤ ꯂꯩꯗꯅ ꯅꯪꯒꯤꯗꯃꯛꯇ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯤꯒꯗꯕ ꯃꯥꯟꯕ꯭ꯔꯕ? ꯆꯤꯡꯂꯧꯅ ꯈꯨꯝꯂꯛꯏ, ꯗꯣꯟ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯍꯦꯟꯕ ꯊꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯀꯥꯏꯅꯕꯅꯤ꯫ ꯅꯪꯁꯨ ꯈꯜꯂꯨꯅꯦ, ꯃꯤꯒꯁꯨ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯤꯔꯛꯀꯗꯕ ꯃꯤꯁꯛꯇꯣ ꯇꯥꯡꯂꯣꯏꯗ꯭ꯔꯅꯦ? ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨ ꯋꯥꯔꯧꯔꯣꯏ ꯗꯣꯟ, ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯗ꯭ꯔꯕꯁꯨ꯫ ꯗꯣꯟ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯤꯡꯂꯧ ꯍꯦꯟꯕ, ꯅꯨꯄꯤꯗꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯣꯏꯔꯝꯁꯅꯨ꯫ ꯆꯍꯤ ꯑꯃꯅꯤ ꯀꯣꯚꯤꯗꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯊꯤꯡꯂꯨꯕꯒ ꯆꯍꯤꯁꯤꯒꯤ ꯌꯥꯎꯁꯪ ꯊꯥꯁꯤꯗꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯊꯣꯛꯂꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯣꯈꯥꯛꯅ ꯆꯤꯜꯂꯤ, ꯌꯧꯕ ꯅꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯖꯣꯝꯃꯛꯇꯤ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯗꯣꯟꯅ ꯍꯥꯏꯔꯛꯏ, ꯆꯤꯡꯂꯧ ꯍꯦꯟꯕ, ꯅꯨꯄꯤꯗꯣ ꯐꯣꯟ ꯇꯧꯔꯒ ꯀꯥꯏꯗ ꯂꯩꯒꯦꯅ ꯑꯝꯇ ꯍꯪꯉꯨꯅꯦ꯫ ꯆꯤꯡꯂꯧ ꯍꯦꯟꯕ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯁꯣꯅꯤꯌꯥ ꯔꯤꯁꯤꯞ ꯇꯧꯔꯛꯏ, ꯍꯦꯂꯣ ꯗꯥꯍꯦꯟ, ꯀꯥꯏ ꯌꯧꯔꯒꯦ? ꯑꯩꯗꯤ ꯁꯣꯔꯣꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ i20 ꯔꯦꯗ ꯀꯂꯔ ꯑꯃ ꯊꯧꯔꯛꯏꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯩ ꯐꯣꯟ ꯄꯥꯏꯔꯒ ꯈꯨꯠ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯏꯁꯦ ꯎꯕ꯭ꯔꯣ? ꯁꯣꯅꯤꯌꯥ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯥꯏꯅꯣ? ꯑꯣ, ꯎꯔꯦ꯫ ꯑꯩ ꯈꯨꯠ ꯍꯥꯏꯔꯤꯁꯦ ꯎꯕ꯭ꯔꯣ? ꯑꯩ ꯈꯨꯠ ꯊꯥꯡꯒꯠꯂꯛꯀꯦ, ꯎꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯎꯕ꯭ꯔꯣ ꯗꯥꯍꯦꯟ? ꯆꯤꯡꯂꯧ ꯍꯦꯟꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯎꯔꯦ꯫ ꯁꯣꯅꯤꯌꯥ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯊꯩ ꯂꯩꯇ꯭ꯔꯦ꯫ ꯆꯍꯤ ꯑꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯎꯖꯅꯤꯡꯅ ꯉꯥꯏꯖꯔꯛꯄ ꯃꯥꯒꯤ ꯗꯥꯍꯦꯟ ꯎꯖꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯑꯣꯜꯂꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤ ꯀꯔꯝ ꯑꯣꯏꯔꯛꯄ ꯈꯪꯕ ꯉꯝꯗꯦ꯫ ꯗꯣꯟꯁꯨ ꯁꯣꯅꯤꯌꯥꯕꯨ ꯎꯔꯗꯨꯅ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯖꯤꯜꯂꯤ꯫ ꯁꯣꯅꯤꯌꯥ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯗꯥꯍꯦꯟ, ꯆꯥꯛ ꯆꯥꯔꯛꯂꯕꯣ? ꯆꯤꯡꯂꯧꯅ ꯈꯨꯝꯂꯛꯏ, ꯆꯥꯔꯛꯑꯦ꯫ ꯆꯤꯡꯂꯧ ꯍꯦꯟꯕ ꯆꯥꯔꯛꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯈꯨꯝꯈ꯭ꯔꯦ꯫ ꯁꯣꯅꯤꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯑꯒꯦ? ꯆꯤꯡꯂꯧ ꯍꯦꯟꯕꯅ ꯈꯨꯝꯃꯤ, ꯌꯦꯟ ꯆꯥꯔꯛꯑꯦ꯫ ꯑꯗꯣ ꯅꯣꯏ ꯆꯦꯒ ꯊꯣꯛꯃꯤꯟꯅꯔꯛꯄ꯭ꯔꯣ? ꯂꯩꯕ꯭ꯔꯣ ꯁ꯭ꯋꯥꯏꯗ? ꯁꯣꯅꯤꯌꯥ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯂꯩꯇꯤꯌꯦ, ꯏꯊꯟꯇ ꯊꯣꯛꯂꯛꯄꯅꯦ꯫ ꯆꯤꯡꯂꯧ ꯍꯦꯟꯕꯅ ꯒꯥꯔꯤ ꯍꯥꯡꯇꯣꯛꯂꯤꯕ ꯃꯅꯥꯛꯇꯨꯗ ꯁꯣꯅꯤꯌꯥ ꯅꯛꯁꯤꯜꯂꯨꯕꯗ ꯃꯥꯒꯤ ꯗꯥꯍꯦꯟꯒꯤ ꯐꯤꯕꯝꯗꯨ ꯎꯔꯨꯕꯗ ꯁꯣꯟꯊꯥꯡꯅꯅ ꯁꯣꯅꯤꯌꯥ ꯁꯣꯟꯖꯩ ꯃꯊꯟꯇ꯫ ꯑꯗꯨꯒ ꯁꯣꯅꯤꯌꯥ ꯃꯥꯒꯤ ꯗꯥꯍꯦꯟꯒꯤ ꯃꯔꯝꯗ ꯃꯆꯦꯈꯣꯏ ꯊꯣꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯪꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯗꯥꯍꯦꯟ, ꯁ꯭ꯋꯥꯏꯐꯥꯎꯗꯪ ꯁꯨꯝ ꯀꯣꯏꯔꯨꯁꯦ꯫ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯁꯣꯅꯤꯌꯥ ꯒꯥꯔꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯆꯤꯡꯂꯧꯒꯤ ꯅꯥꯀꯟꯗ ꯐꯝꯊꯩ꯫ ꯋꯥꯈꯜꯗꯤ ꯈꯟꯕ ꯂꯦꯞꯇꯦ꯫ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯨ ꯃꯩꯔꯤ ꯐꯪꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯗꯣꯟꯁꯨ ꯒꯥꯔꯤ ꯇꯞꯅ ꯊꯧꯕ ꯍꯧꯔꯛꯏ꯫ ꯀꯅꯥꯁꯨ ꯋꯥ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯒ ꯆꯤꯡꯂꯧꯅ ꯍꯥꯏꯔꯛꯏ, ꯁꯣꯅꯤꯌꯥ, ꯑꯩꯕꯨ ꯋꯥꯔꯧꯅꯨ꯫ ꯑꯩ ꯈꯪꯏ, ꯑꯩꯅ ꯐꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯕꯁꯨ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯟꯅꯤ ꯍꯥꯏꯕ꯫
ꯑꯗꯨꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕ ꯅꯠꯇꯅ ꯄꯥꯝꯕꯩ ꯂꯩꯇꯦ ꯑꯩꯒꯤꯗꯤ꯫ ꯆꯦꯡꯂꯧ ꯍꯦꯟꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯌꯧꯔꯛꯏ꯫ ꯀꯅꯥ ꯎꯈꯤꯗ꯭ꯔꯤꯉꯩ ꯊꯨꯅ ꯇꯩꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯥꯟꯅꯤꯡꯅ ꯂꯥꯟꯈꯤꯕꯗꯤ ꯅꯠꯇꯦ, ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯕꯨ ꯃꯅꯤꯡ ꯇꯝꯍꯜꯂꯨꯕ ꯈꯛꯇꯅꯤ꯫ ꯈꯨꯟꯅꯥꯏꯁꯤꯗ ꯃꯤꯃꯥꯟꯅꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯗꯤ ꯇꯣꯟꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯔꯦ ꯁꯣꯅꯤꯌꯥ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ꯫ ꯃꯥꯒꯤ ꯗꯥꯍꯦꯟꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯊꯤꯡꯕ ꯉꯝꯗꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯛꯏ꯫ ꯗꯥꯍꯦꯟ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯄꯥꯡꯗꯕ ꯃꯥꯜꯂꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯑꯩꯕꯨ ꯊꯧꯅꯥ ꯄꯤꯕꯤꯌꯨ꯫ ꯑꯩꯒꯤ ꯊꯃꯣꯏ ꯑꯅꯤ ꯁꯨꯗꯤꯌꯦ ꯗꯥꯍꯦꯟ꯫ ꯆꯦꯡꯂꯧ ꯍꯦꯟꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯣꯅꯤꯌꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯁꯦ ꯀꯞꯀꯅꯨ꯫ ꯁꯃꯥꯖꯁꯤꯅ ꯅꯪꯕꯨ ꯐꯖꯅ ꯉꯥꯡꯅꯕꯤꯔꯣꯏ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯨꯡꯗ ꯅꯪ ꯅꯤꯡꯉꯝꯃꯛꯇꯕꯁꯨ ꯌꯥꯏ꯫ ꯍꯥꯏꯅꯕ ꯂꯩ, ꯅꯨꯡꯁꯤꯕ ꯑꯃ ꯀꯥꯏꯅꯕꯗꯤ ꯅꯨꯡꯁꯤꯕ 100 ꯂꯥꯛꯀꯅꯤ꯫ ꯃꯤꯠꯂꯨꯒꯤ ꯑꯔꯣꯟꯕ ꯄꯤꯔꯥꯡꯗꯤ ꯃꯤ ꯁꯤꯟꯊꯔꯣꯏ꯫ ꯑꯀꯥꯎꯕꯅ ꯎꯈꯤꯁꯅꯨ ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ꯫ ꯗꯥꯍꯦꯟ, ꯐꯔꯦ, ꯅꯪꯒꯤ ꯐꯤꯔꯦꯞꯅ ꯑꯗꯨ ꯌꯧꯔꯕꯗꯤ꯫ ꯁꯣꯅꯤꯌꯥ ꯗꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯗꯥ, ꯉꯁꯥꯏ ꯑꯩꯅ ꯂꯩꯔꯝꯐꯝꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯤꯟꯕꯤꯔꯝꯃꯣ꯫ ꯋꯥꯍꯩꯗꯣ ꯇꯥꯔꯗꯨꯅ ꯗꯣꯟꯁꯨ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯛꯂꯦ꯫ ꯑꯗꯨꯒ ꯁꯣꯅꯤꯌꯥꯗꯨ ꯊꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯗꯨ ꯊꯅꯝꯂꯒ ꯆꯦꯡꯂꯧ ꯍꯦꯟꯕ ꯗꯣꯟ ꯒꯥꯔꯤꯗꯨ ꯊꯧꯔꯛꯏ꯫ ꯆꯦꯡꯂꯧ ꯍꯦꯟꯕ ꯒꯥꯔꯤꯗꯨꯗꯒꯤ ꯁꯣꯅꯤꯌꯥꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯂꯩꯁꯥ ꯄꯥꯈꯪ ꯀꯌꯥꯅ ꯈꯨꯠ ꯊꯦꯛꯇꯨꯅ ꯉꯥꯏꯖꯔꯛꯄ ꯂꯝꯇꯥ ꯌꯥꯎꯁꯪ꯫ ꯉꯥꯏꯕꯒꯤ ꯃꯇꯝꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯀꯅꯥꯅ ꯊꯤꯡꯂꯨꯕ ꯉꯝꯒꯅꯤ? ꯂꯣꯏꯈꯤꯕꯗꯤ ꯈꯪꯍꯧꯗꯦ꯫ ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯌꯥ ꯐꯣꯡꯗꯣꯛꯅꯗꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯣꯏꯈꯤꯕꯁꯨ ꯀꯌꯥꯅꯤ ꯌꯥꯎꯁꯪꯇꯥ꯫ ꯁꯣꯅꯤꯌꯥ, ꯅꯪ ꯑꯩꯅ ꯉꯥꯏꯖꯔꯛꯄꯅ ꯀꯥꯏꯅꯕ? ꯉꯁꯤ ꯌꯥꯎꯁꯪ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ꯫ ꯋꯥꯔꯤꯇ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯅꯤ ꯁꯣꯅꯤꯌꯥ꯫ ꯃꯪꯂꯥꯟꯒꯤ ꯑꯩꯒꯤ ꯁꯣꯅꯤꯌꯥ꯫